ꯍꯧꯈꯤꯕ ꯏꯪ ꯀꯨꯝꯖꯥ 16 ꯊꯥ 8 2024ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯈꯣꯡꯖꯥꯝꯗ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯕ ꯁꯒꯣꯜꯁꯦꯝ ꯑꯣꯡꯕꯤ ꯔꯣꯖꯤ ꯂꯩꯃ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝ ꯋꯥꯕꯒꯥꯏ ꯑꯃꯗꯤ ꯈꯨꯃꯂꯝꯕꯝ ꯔꯥꯀꯦꯁ ꯎꯁꯟꯇꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯅꯨꯡꯁꯤꯅꯗꯨꯅ ꯑꯔꯥꯟꯕ ꯂꯝꯆꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯐꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯨꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯃꯈꯣꯏ ꯀꯌꯥꯔꯛ ꯍꯟꯅ ꯌꯨꯝꯕꯥꯟ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯅ ꯃꯔꯥꯟ ꯌꯥꯖꯈꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯖꯗꯨꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯕ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯅꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯕꯗꯤ ꯂꯨꯞꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯗꯤ ꯂꯨꯞꯅ ꯅꯈꯣꯏꯗ ꯄꯤꯕ ꯆꯩꯔꯥꯛ ꯈꯨꯗꯤꯡꯃꯛ ꯅꯣꯏ ꯅꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ꯫ ꯉꯁꯤ KCPꯒꯤ ꯂꯥꯟꯃꯤꯆꯪ MFLꯅ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ, ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ, ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯅꯕ ꯊꯣꯛꯂꯤꯕꯁꯤꯡꯕꯨ ꯂꯨꯞꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ, ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯃꯈꯥ ꯇꯥꯕꯁꯨ ꯊꯣꯛꯂꯛꯇꯅꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛꯇ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯅꯕ ꯄꯥꯝꯃꯤ꯫ ꯐꯠꯇꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯈꯣꯡꯗꯥꯒꯨꯝꯁꯤ ꯍꯥꯏꯅ MFLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗꯁꯨ ꯑꯇꯣꯞꯄꯁꯤꯡꯗ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯁꯦꯝꯗꯣꯛꯅꯕ MFLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ꯫